아는 어떠다 이래까지 이런 거는 스포콘 비리비 이마부 꼭 놓는 부름자리 너희는 시계 시구바 유포가 시기 마야이 강벌 로비리비 파이프로 고스고이니까 그런 것이 아마디 아침바 이사 통보기 공정하시다 여기 와클 따미나나바 아파바나 가리노 파타바나 가리노 하이바 시기 마람다 문나 와클 간타 미나나바기다makta 랭비레이바 아할라만 라이브 존 이마이바 센세 파이프로 고스 아이 나에게 가이드 모습이 마마데수 그레바키 더 부비리바 그 이마신 오사신 오늘만나 야는 버서버서 하니까야 더대리 그 니사 이마이시 비치리기 옆에 이티하사 비치리기 허리바 살레바 공짜졌습니다 미안해 왜냐 가자라고 아도 같이 팅문한데 하지마 거의 동하나를 찾더니 라그니 아도 그때 에시도 아버지 마니포도에나 가다에 레비 아무리 가진 거야 신도승나 이마에는 신나 여기다가 아무리 아이사 티르나 내가 그가 내가 파타바진 좀 도피나마 깐 노래비 신의 심한 마니포다 와론트스 2.0 사태리 아주 나시나 거의 보는 거나 파리가 가발 가면서 시대리 모두 파다가 미디고 이라오데 이선선 이거 거의 아도가 옵셋 간지가 싸다가 거의 해고 비용세 싸다는 세요 아소네 도서리가 거의 볼리신 아마디나고 포르신 것이 해고 보다 거의 미루 파리가 해고 비 거기 assembly number 아이요 파스 오르세요 whatsoever 그 해고 오르세요 야우리도 별래 우리 파리바다 포르킨 포르 바리스는 해고 오르세요 유디아로 까리기노 커스터머리 요가 맞다요 샤마이리 우베스 부지 팅멍가 못들어 바이에가 중립이 요시 팅멍가 못들어 안드로데 중립이 요시 팅멍가 못들어 아이디 본제 기타 까네 머리 남대 이메가 따비르바 과이포로 하는 아프리카니 말하는 게 아니라 마시가 시험 시마이기 하이기 안로데기 아코이기 마리포르 가신 꼬야는다 가신가 신가 통가 노데 유리가 야 두개세 퍼센테이지 봐 그냥 나이로 보게 시간안에 들도요 이마이는 팅만 뭐야 아코이기 집에 와서 팅만가 뭐야 가는 특별히 고민을 듣다 봐요 양 라이프 파라말을 비자게 아코이 프라이드 somle kaida tolba meeting sida akoi swai yuon ba whatsoever the view when required ba phar se akoi phar to da akoi da akoi na bi ga da dan di sikari no si han nei da ta ta police pire lo se hai no thadu khini kari na thadu ko no paisa pire thadu ko ne ba ado ita de ngasi akoi na ma bu ikai si ma ha ma ni si kai ba mara ni mo ma ne mo ko ko si ko la ne mayam si mayam 아이들 접대게 말 하이가 하이야 아도 보면 막 파르리 파르시 다른 시간에 아버지 아이 파이에 아버지 뭐 돌기 오이게 아주 이까지 아이 파이에 돌기 오이가 아버지 야나고 아버지 그리스도의 소리시가 그래요 왜 해요 안 다도 그래 아주 파이에 뭐 시간아 하이도 아버지 기도 미나마 달라고요 아이 마음에서 아이 가까이 시기 이선 세상의 신도가 아시고마 이사기 마이가 신비는 이방승이다 아이 그만 와게 다자세 못비니 아이 좀 하지 이사 중국 남대 하지마 아버지 파이를 세더니 아버지 꿈나마 망이 나더니 아버지 꿈나마 이rak 나더니요 알라 그냥 돼야 돼요 팅다기야 돼요 사서 가서 팅메사 미워라 아기 누가 파워래요 팅다라니 사라사리 것이 거의 하는데다 내가 있으니 거의 사마심을 보시고 거의 오늘 예를 이것은 아무튼 내버려요. 너도 사라사리 팅나 사이라고 하는데 누파지고 오는 니 없다해. 아주 이따가니 거의 아침 것이 있다가니 거의 뭐요 망민을 그래요. 아주나 집에 봐 마이들 신 마이 신났다고 분들 일봐 과외 보면
ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯇꯨꯡ ꯍꯜꯂꯒ ꯆꯠꯄꯗꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤ ꯃꯥꯡ ꯑꯣꯏꯒꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯥꯏꯔꯤꯕ ꯃꯥꯏꯀꯩꯁꯤ ꯆꯪꯁꯤꯟꯗꯅ ꯃꯇꯧ ꯀꯃꯥꯏꯅ ꯇꯧꯔꯒ ꯃꯁꯤꯗꯒꯤ ꯈꯤꯇꯪ ꯔꯤꯂꯦꯛꯁ ꯑꯣꯏꯅꯕ ꯈꯤꯇꯪ ꯍꯥꯏꯕꯗꯤ ꯀꯣꯛꯊꯣꯛꯅꯅꯕ ꯍꯥꯏꯕꯗꯤ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯈꯤꯇꯪ ꯍꯟꯅꯅꯕ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯈꯟꯅꯕ ꯃꯇꯝꯗ ꯌꯥꯝꯅ ꯍꯦꯟꯒꯠꯂꯕꯅꯤ ꯃꯔꯝꯗꯤ ꯇꯧꯕ ꯌꯥꯕ ꯆꯍꯤ ꯁꯥꯡꯁꯤꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯁꯤꯚꯤꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ ꯑꯃꯗꯤ ꯏꯃꯥꯏꯕ ꯀꯌꯥ ꯀꯟꯅ ꯍꯣꯠꯅꯔꯤ ꯃꯁꯤꯒꯤꯗꯃꯛꯇ ꯑꯩ ꯃꯥꯏꯀꯩꯗꯒꯤ ꯑꯩ ꯃꯃꯥꯡꯁꯨ ꯀꯌꯥ ꯊꯥꯒꯠꯆꯈ꯭ꯔꯦ ꯉꯁꯤꯒꯤ ꯃꯤꯐꯝ ꯑꯁꯤꯗꯁꯨ ꯑꯩ ꯍꯥꯏꯅꯤꯡꯉꯥꯏꯗꯅ ꯑꯩ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯂꯣꯏꯅꯅ ꯑꯁꯤꯒꯨꯝꯕ ꯃꯤꯐꯝ ꯑꯃ ꯁꯤꯜꯂꯛꯄ ꯃꯇꯝꯗ ꯑꯩ ꯑꯉꯝꯕ ꯃꯇꯦꯡ ꯍꯥꯏꯕꯗꯤ ꯑꯩ ꯏꯁꯥ ꯃꯗꯨꯗ ꯑꯩ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯌꯥꯎꯖꯒꯅꯤ ꯂꯣꯏꯅꯅ ꯏꯃꯥ ꯏꯕꯦꯜꯁꯤꯡꯅ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯕ ꯄꯨꯛꯅꯤꯡ ꯃꯥꯏꯀꯩꯗ ꯑꯩꯅ ꯆꯠꯀꯅꯤ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕꯁꯤꯅ ꯀꯔꯤꯅꯣ ꯇꯧꯔꯣꯏꯗꯕꯁꯤꯅ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯈꯟꯅꯕꯤꯅꯕ ꯃꯊꯧ ꯇꯥꯏ ꯃꯔꯝꯗꯤ tꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯃꯤꯗꯨꯅ ꯑꯩꯈꯣꯏꯗ ꯀꯔꯤ ꯇꯧꯔꯛꯄ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯃꯉꯣꯟꯗ ꯀꯔꯤ ꯇꯧꯕ ꯍꯥꯏꯕꯁꯤꯡꯕ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯄꯨꯟꯅ ꯈꯟꯅꯔꯒ ꯑꯩꯈꯣꯏ ꯊꯕꯛ ꯄꯥꯡꯊꯣꯛꯁꯤ ꯌꯨ ꯊꯤꯡꯗꯕꯗꯤ ꯌꯥꯗꯦ ꯏꯁꯥ ꯊꯤꯡꯗꯕꯗꯤ ꯌꯨꯗ ꯅꯠꯇꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯏꯁꯥ ꯄꯨꯝꯅꯃꯛ ꯊꯤꯡꯗꯕ ꯌꯥꯗꯦ ꯃꯔꯝꯗꯤ ꯊꯤꯡꯉꯒꯁꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯃꯔꯝꯗꯤ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏꯅ ꯀꯣꯚꯔ ꯇꯧꯗꯣꯏꯁꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯤꯅꯦꯕ ꯑꯩꯈꯣꯏ ꯑꯣꯜ ꯃꯅꯤꯄꯨꯔꯗ ꯑꯩꯈoi ꯀꯣꯚꯔ ꯇꯧꯕ ꯉꯝꯃꯣꯏ ꯑꯗꯨ ꯈꯤꯇꯪ ꯁ꯭ꯇꯔꯤꯛꯂꯤ ꯑꯩꯈꯣꯏꯅ ꯁꯤꯗ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤ ꯄꯨꯟꯅ ꯑꯩꯈꯣꯏ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯁꯤ ꯃꯁꯤ ꯂꯧꯃꯤꯟꯅ ꯇꯥꯔꯒꯗꯤ ꯈꯤꯇꯪꯗ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯏꯅꯥꯎꯁꯤꯡ ꯏꯆꯦ ꯏꯆꯟꯁꯤꯡ ꯃꯌꯥꯝ ꯑꯩꯈꯣꯏ ꯀꯟꯕ ꯉꯝꯍꯧꯗꯧꯔꯤꯕꯅꯦꯕ ꯃꯔꯝꯗꯤ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯃꯁꯥꯗ ꯃꯥꯅ ꯆꯥꯔꯤꯕ ꯆꯤꯟꯖꯥꯛꯁꯤ ꯃꯇꯧ ꯀꯔꯝꯅ ꯃꯗꯨ ꯑꯐꯕꯇ ꯈꯜꯂꯒ ꯆꯥꯕ ꯉꯝꯕꯒꯤ ꯋꯥꯡꯃꯗ ꯆꯠꯄ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯕꯅꯦꯕ ꯃꯗꯨꯕꯨꯅꯦꯕ ꯑꯩꯈꯣꯏꯅ ꯊꯤꯡꯗꯣꯏꯁꯤ ꯌꯥꯝ ꯁꯦꯡꯅ ꯍꯧꯖꯤꯛ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯅ ꯉꯥꯡꯉꯒ ꯃꯌꯥꯝꯅ ꯑꯩꯕꯨ ꯋꯥꯔꯧ ꯄꯤꯕ ꯌꯥꯏ ꯌꯥꯝ ꯁꯦꯡꯅ ꯃꯔꯝꯗꯤ ꯉꯁꯥꯏ ꯃꯃꯥꯡꯗꯁꯨ ꯑꯩꯈꯣꯏ ꯚꯛꯇ ꯀꯌꯥꯅ ꯊꯝꯕꯤꯔꯝꯃꯤꯗꯨꯅꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯤ ꯄꯥꯔꯁꯦꯟꯇꯦꯖ ꯀꯌꯥꯗ ꯂꯩꯔꯤꯒꯦꯕ ꯌꯨ ꯊꯛꯄ ꯊꯛꯇꯕꯒꯁꯦ ꯏꯁꯝ ꯁꯝꯅ ꯑꯗꯨ ꯊꯛꯏꯅ ꯑꯩꯈꯣꯏ ꯊꯛꯁꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦꯕ ꯃꯇꯧ ꯀꯔꯝꯅ ꯃꯗꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯒꯗꯒꯦ ꯃꯣꯏꯅ ꯊꯛꯏꯕ ꯆꯥꯡꯗꯒꯤ ꯍꯟꯊꯔꯒ ꯉꯁꯥꯏꯒꯤ ꯌꯨ ꯍꯥꯏꯔꯝꯗ꯭ꯔꯤꯉꯩꯗ ꯑꯍꯜ ꯂꯃꯟꯅ ꯍꯤꯗꯥꯛ ꯍꯥꯏꯅ ꯍꯥꯏꯔꯝꯕꯗꯣ ꯍꯤꯗꯥꯛꯁꯤ ꯀꯃꯥꯏꯅ ꯍꯟꯒꯗꯒꯦꯗꯣ ꯑꯩꯈꯣꯏ ꯈꯟꯅꯕ ꯑꯃ ꯃꯊꯧ ꯇꯥꯏ ꯌꯥꯝ ꯁꯦꯡꯅ ꯃꯗꯨ ꯀꯨꯞꯅ ꯅꯩꯅꯕ ꯑꯃ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯋꯥꯈꯜ ꯚꯥꯞ ꯇꯥꯃꯤꯟꯅꯕ ꯑꯃ ꯗꯔꯀꯥꯔ ꯑꯣꯏꯉꯁꯥꯏ ꯃꯃꯥꯡꯗꯁꯨ ꯂꯩꯕꯥꯛꯀꯤ ꯁꯦꯕꯥ ꯇꯧꯕꯤꯔꯤꯕꯁꯤꯡꯅ ꯍꯥꯏꯈ꯭ꯔꯦ ꯌꯨ ꯊꯤꯡꯕ ꯉꯝꯃꯣꯏ ꯍꯥꯏꯅ ꯊꯤꯡꯕ ꯉꯝꯃꯣꯏ ꯈꯪꯉꯦꯕ ꯊꯤꯡꯗꯕꯗꯤ ꯌꯥꯗꯦꯕ ꯊꯤꯡꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯃꯥꯡꯃꯤꯟꯅꯗꯣꯏꯅꯦꯕ ꯁꯤꯅꯤ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯌꯥꯝꯗ ꯊꯝꯖꯅꯤꯡꯕ ꯑꯗꯨꯅ ꯃꯤꯌꯥꯝꯅ ꯂꯩꯀꯥꯏꯁꯤꯡꯅ ꯑꯗꯨꯒ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯁꯤꯡꯅ ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯤꯗ ꯂꯩꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯊꯧ ꯄꯨꯗꯨꯅ ꯑꯁꯤꯟꯕ ꯀꯌꯥ ꯀꯥꯏꯊꯣꯛꯇꯨꯅ ꯆꯠꯄꯤꯔꯤꯕꯁꯤꯡꯒꯤ ꯕꯣꯔꯗꯅꯤ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯦ ꯃꯤꯌꯥꯝꯅ ꯇꯧꯕꯤꯔꯛꯄꯗ ꯑꯩ ꯏꯁꯥꯃꯛ ꯑꯗꯨꯝ ꯇꯨꯡꯏꯖꯒꯅꯤ ꯌꯨ ꯊꯤꯡꯕ ꯉꯝꯃꯣꯏ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯁꯤ ꯃꯥꯏ ꯂꯩꯇꯅ ꯆꯦꯟꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯗꯒꯤ ꯍꯧꯔꯒ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯏꯁꯨ ꯄꯨꯝꯅꯃꯛ ꯂꯥꯛꯀꯗꯧꯔꯤꯕ ꯖꯦꯅꯦꯔꯦꯁꯟꯁꯨ ꯄꯨꯝꯅꯃꯛꯁꯦ ꯃꯨꯊꯠꯂꯝꯕꯁꯤ ꯍꯥꯏꯗꯅ ꯈꯟꯕꯒ ꯑꯃꯅꯤ ꯃꯗꯨꯅ ꯏꯃꯥ ꯏꯕꯦꯜꯁꯤꯡ ꯊꯧꯅꯥ ꯍꯟꯕꯤꯒꯅꯨ ꯃꯁꯤꯃꯛꯅ ꯉꯁꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯤꯗꯉꯁꯥꯏ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯑꯣꯖꯥ ꯔꯥꯏꯀꯨꯃꯥꯔꯅ ꯄꯟꯕꯤꯔꯛꯏꯗꯨꯅꯤ ꯃꯤꯁꯤꯡ ꯀꯌꯥ ꯁꯤꯈ꯭ꯔꯦ ꯍꯧꯖꯤꯛ ꯁꯤꯒꯗꯕ ꯀꯌꯥ ꯂꯩꯔꯦꯅ ꯑꯗꯣ ꯌꯨ ꯊꯤꯡꯕꯁꯤ ꯌꯥꯎꯔꯝꯗ ꯇꯥꯔꯒꯗꯤ ꯑꯗꯨꯒꯤ ꯍꯦꯟꯅ ꯁꯤꯗꯣꯏꯅꯦꯕ ꯈꯔ ꯃꯈꯩꯗ ꯑꯩꯈꯣꯏ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯃꯦꯕ ꯑꯗꯨꯅ ꯌꯨ ꯊꯤꯡꯕꯁꯤ ꯅꯤꯁꯥ ꯊꯤꯡꯕꯁꯤ ꯃꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯑꯗꯨꯝ ꯆꯪꯁꯤꯟꯃꯤꯟꯅꯒꯁꯤ ꯊꯤꯡꯕ ꯌꯥꯕ ꯇꯧꯕ ꯌꯥꯕ ꯉꯝꯕ ꯈꯔꯈꯩꯗꯤ ꯑꯩꯈꯣꯏꯅ ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯂꯩꯔꯤꯉꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯔꯤꯒꯨꯝꯕ ꯇꯧꯕ ꯉꯝꯕ ꯈꯔꯗꯨꯗ ꯑꯩꯈꯣꯏ ꯄꯨꯂꯞ ꯎꯠꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯎꯠꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯍꯥꯏꯔꯒ ꯑꯩ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯩ ꯊꯦꯡꯛ ꯌꯨ थागतचरी अखोई खुराई पंचम लेकाई प्रधान जेपी मामराजिंगो थोड़ा बसी की मका सथार कोई